Mastu Urivasi Japan heriba country eduni Prithvi ki fourth largest economy amasung khwaidagi advanced oiba country gi manungda challiba lebak amani. Country asi khwaidagi haksang phava mioiba singna chahi yamna sangna hingba mafamni hainari. Masi khangnatana mafam asi world gi khwaidagi lowest crime rate, top quality education amasung mafam sigi mioi singsi wakhalok sing amadi lamsa sadata Prithvi gi mipum khudimangna singthanari bani. Masina Japan yamna ing chikpa leibedung aiba country mo oheledu ngasi asumna chokholaba lebak oirakliba sigi marumda Japan gi mi ayamana khangnadaba yamna thamoi shokningai oiba laibak thiba thodok ama thoki atuna ngasi videos daida Japan gi nang aina hanana khangdaba wari khara khangminase Matamdu 1980 gi matam soidani Japan US gi mot sinduna khwaidagi sakti level lebak oigini haina thajanarami ngasi China na global economy dominate toriba sumna matam aduda Japan na tawguri haina thajarami miyam namsi thajanarambagi maramsi matam aduda Japan gi economic growth si chahi khara gi manungda hainingai letna wangkhalaki matam duda Japan gi economic system asna western economic model singdagi yamna mamal lebisu helami Japan gi stock market su yamna wangkhalaki Japan gi product pumba Prithvi sinma thungna miyamna loina pamnarami matam adra Japan gi hawlagli banha singadu yamna harauzarami maramdi university amadagi hek graduation loibaga thabak ama tawduna makoi gi punsi adu mapung farani haina khalami masigi maramdi Japan gi thabak ayamba lifetime gi loinamak oirami asumna Japan gi development asi yamna khongjel jangna chakholakpana 1990 gi matam adwaida Prithvi gi oina second largest economy oirami adubu masigi matung 1991 gi matamda yamna laibak thiba thodok ama thoklami maduna Japan gi tungi phibam asi mathak maka onhanki 1990 gi mamangda Japan na Prithvi gi atai country amatana tawdriba maongda yamna khongjel yangna chakholaki real estate ki mamalsu wangkhalaklami stock market su khwai matonda lerami bank sing paisa marang kaina lerami duga miyamda loan su yamna laina maram phawba hangdavida pithoklami adubu masi pumnamak matam kharagi matungda pumchai sairami chahi 1990 dagina 1991 phawgi manung asida Japan gi stock market ki value si 43% hantaraklami real estate ki mamal su 50% hena hongtharaklami matam kharagi mamangda loan line lowa yarigi matam aduda miyamna masa masagi company askumating masing yamna linkhatna kiedubu loina matam aduda bankrupt chalami Japan gi market khudingmaksi collapse arakpadagi investor singasu invest amata tawrakhide masiguma economics ki up and down si country khudingmak loina tawwedu Japan gi sina ataidagi khara tongali masina Japan gi generation amagi nahasingi punsibu loina manghanki Japan gi susoku katsido haina khangnaba thabak thibagi chatnabi ama lerami masi graduation lorba nahasingna magi chanaba thabak thibagi chatnabini achaw Japan gi company singasu sumnagi fresh graduate khaktang loromi Japan gi oina kariguma nangna thabak ama tawkraba madugi thabak adu nangi punsi jupa adum tawbagi chatnabi ama lerami masi country asigi law makti natte dubu chatnabi ama oiduna lakli masina maram oiduna thabak amadagi tolokpa misi atopa company singna lawshin miramde asumna nangi punsi jupa ahan ma tokhiba thabak aduda adum tawduna leibagi chatnabi asi loina ngakna chatnai aduga kariguma masigi interview si pass tawba ngamdragadi punsi jupa thabak fangdana adum leigali asumna 1990 gi economic crisis ki matam aduda Japan gi company ayamba loina bankrupt chatpana masigi interview si tawkhide 1990 dagi horga interview si chahi 10 chupna toromde masigi matam asibu Japan's employment ISS natraga Japan's lost decade haina khangnai sumna 1990 gi matamda graduate tokibana singadu chahi 10 chupna thabak amata fangkide 2004 gi matamda interview do amuk tawba horkhedubu makhoi singaduri kanana su lokshin miramdi maramdi company ayamba sumnagi fresh graduate khaktang pamlami masigi laibak thiba generation asi chawrakna miyoi 20 million mukni makhoi singasibu the lost generation of Japan haina khangnai makhoi singsigi marakta laibak phaba khara makhaidi low paying job haibadi waise chengbi thabak kumasi tawduna lerami
ꯑꯗꯨꯕꯨ ꯑꯌꯥꯝꯕꯁꯤꯡꯗꯤ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 30-40 ꯁꯨꯔꯕ ꯐꯥꯎꯕꯗ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯄꯩꯁꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯈꯔ ꯃꯈꯩꯅ ꯍꯤꯀꯤꯀꯣꯃꯣꯔꯤ ꯑꯣꯏꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯗꯒꯤ ꯂꯣꯏꯅꯃꯛ ꯂꯥꯞꯊꯣꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯤꯗ ꯃꯤ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯗꯕꯤꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯄꯥꯟꯁꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯁꯤꯡꯁꯤ ꯅꯍꯥꯁꯤꯡꯒꯤ ꯃꯁꯤꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯃꯤ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯖꯄꯥꯟꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯤ ꯑꯌꯥꯝꯕ ꯆꯍꯤ 60 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯄꯥꯟ ꯑꯁꯤ ꯁꯨꯄꯔ ꯑꯦꯖꯤꯡ ꯀꯟꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯂꯣꯁ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯕ ꯃꯔꯝꯅ ꯑꯃꯠꯇ ꯂꯨꯍꯣꯡꯂꯝꯗꯦ, ꯑꯗꯨꯅ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯂꯣꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯁꯣꯁꯥꯏꯇꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯂꯩꯈꯤꯕ, ꯈꯔꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕ, ꯑꯗꯨꯒ ꯈꯔꯅ ꯗꯤꯄ꯭ꯔꯦꯁꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯁꯨ ꯖꯄꯥꯅꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯊꯕꯛ ꯃꯌꯥꯝꯗꯤ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤꯗꯤ ꯎꯗ꯭ꯔꯤ꯫ ꯖꯄꯥꯟꯒꯤ ꯖꯣꯕ ꯀꯜꯆꯔ ꯑꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯍꯧꯗꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯃꯁꯤꯒꯤ ꯂꯣꯁ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯄꯤꯖꯔꯤꯕ ꯁꯣꯔꯁ ꯃꯔꯤꯁꯤꯗꯒꯤ ꯈꯟꯀꯠꯂꯒ ꯍꯥꯞꯆꯕꯅꯤ꯫